Thadou Furupna Manipurda National Register of Citizens NRC Chanahanba Amadi Manipulenga ki War on Drugs campaign asi sawali haina lauthokre. Guwahati da hokiba November gi tang amadagi ani fawba Thadou Convention Guwahati Organizing Committee na sinduna pangthokiba Thadou Tribe Convention 2024 da wafam asi lauthokibani. Loinana committee asi chairman Nekholal Haukip amadi secretary Mangmillal Sethauna Thadoro pachero amada Thadou Furup asi Manipur gi Yelhau Furup ama oibagi madakta Englishing amaga chanipan ga marifumathoi gi census matungina lamdam asi gi khwaidagi chawrba Furup amani. Thadou Furup asi kuki nate kuki haiba Furup ka manade Manipur gi ST list gi any cookie tribe saiba wafam asi lauthokadabani any cookie tribe haiba si listing ani ahum da political gi oiba khudong chana ba semjin sajin khiba tribe ni hairakli NRC chatnaba matamda Yellow Furup sing da ayet palaitana bahona ba mathok tai haiba wafam su convention asina demand tawrapaga loinana nisagi mayok da lenga na changsiliba khongtang asi hena mai pangna ba faba planning ga loinana community engagement da mateng Mityeng Thambiu haina mari leina basing gi pukning chingsilakli